Cocomi Lanna Uhannaba Hotnariba sing Kanano Haibadu Miyam Punna Yengshinminasi haina Cocomi gi convener YK Dire napil tawkhrei ngasi satkiba miyam gi khongsat kamari leinana Cocomi gi lamphil pata leiba office ta pangthokpa pawgi mifam amada YK Dire na makhatana hai Cocomi na tongan ba club amadi mena paibi loop singa paw faunaraga wahang taret yauba memorandum sing makoi gi mute singna lengak ta piraga thabakta onthok hanana ngasi gi khongjang adu changshin bane aikoi gi pandamdi wahang taret asi Lenga ki mafamda democratic oiba mong na yohan bane khongsit asida Cocomi gi office gi lakiba Miyam ama kangladagi mihut ahum na chief minister da memorandum pishin ki mihut sing aduna chief minister gi bangalore dagi thorak tringai mamang da su lenga ki maikai digi chapchaba fire pirak chuba fawba aikoi gi khongjang halloi haina Miyam da dumak khangan ki madugi matung tin kiba Miyam adu kaina ki laibak thibadi miyoi kharana Cocomi mangkhre madi sel chare haiduna maral kya sirak pagaloindana aikoi gi thomi ama so furaki Thong asi laibak thibani Cocomi thamkiba wafamda haujiksu ahongba mata leite lengakna Cocomi gi thomi singa unasi hairakpada unadana leiravani emotion amasung sentiment sagalaga Cocomi bu Lanna Uhannaba amadi Miyam gi honam thananaba hotnarakliba si wakhal tabiu makoi sing asi Kanano karamba fibamdagi thorakpano haibadu Miyam amadi Cocomi na Yengshinminasi haina YK Dire na appeal tawki Ekoigi pandamsi government da ekoigi wahang se yohon baiba porasi ekoi yohon na bohona bada Miyam go loinana ekoi kanglam mang da pula kanda ekoigi maikai da gi mihut ahum ka kankala kanda ekoi chief minister gi dakta ekoigi wahang se pisalu na ekoi pisan ba chaki pisal mo matung da wahang se gi pakum athuba da Manipur government na Manipur lengak na pirak tri phawbudi Manipur lengak na Miyam da masak thokpa chap chaba adung loba pirep ama Miyam da Manipur fawba Cocomi da changeli ko kongna se hanloi haina koi wafam si thamakan da koi Miyam si kaina jakibani bazar manung da tongan ba kangut khara dagi koi Cocomi gi missing mangre Cocomi pesa sagre tongan ba propaganda torokan da koi Cocomi gi angang amasu adum laba pharakan da mi kharana purakpa nasingba tore masi yamna laibak thibani masi strongly condemn towe aduga masi aikoi gi maikai dagi yamna clear ka roiba wafam singasi adumak aikoi na bazar mayomda kangla mamangda aikoi na thammi wafam si sida ahong amata leite koi hana dagi laiba ware phirep sing da Cocomi gi maikai dagi ihau komthokpa government ga unaba haibana singba wafam amata leitabna marokanda ngasi asi government ga una jare ga su aikoi Cocomi gi maikai dagi di unagi roi haiba stand si aikoi lebang Miyam da hana dagi su thamaga lai aduna Miyam na sigumba adum lo emotion amasung sentiment sagalakanda Cocomi bu Lanna Miyam da uhallakanda propaganda Miyam santokanda lebaki ihose supporters tawna bhonaba namthana bhonaba gi thabaksi masi Miyam na makoi singasi Kanano karamba mino kadi dagi tholai bna haibasi koi kumna Cocomi na su yengjinjari lebak Miyam na su yengbiu adu emotion amasung sentiment da Cocomi bu Lanna santokna bhonaba se masi gi mayopta lebak Miyam punna yengminasi ai wafam che thamjai